Manipurda leiriba Thadou singbu Kuki singna namsinaba honarabra. Thadougi loan amadi chatnabi sing Kuki Supremacy singna namsinaba honare. Thadougi identity sing Kuki Supremacy singna loina munbikhre. Thadougi loan bu Kuki gini haijankhre haina Michael Lamjathang Haokip na phongdokhre. Manipur se a home for Thadou people neba. Adubu ngasi Kuki Supremacists na Thadou se subdue tauba namdaba suppress tauba se Thadou sing sina dosa taraba Kuki Supremacists sing se laadi Mugi mapung phana ba already bloodshed ka communal violence thokani haina Thadou National Council matam dugi 1987 dagi opposed to raga lakraba pot ne Wapam sing phongtuk lubagi Kuki Militant singna Michael Lamjathang gi mayumda nomai kapselamle nomai kapselam ba adu Thadou community international na pangdabgi thongi haikre Michael Lamjathang na harakliba wafam sing asi kari haningi bano haiba wafam thurani Thadou ga Kuki supnam namlo pambaga khenaba khara leirabra haibachini Manipurda mamang chahigi medagi chin Kuki singna Manipur thugaina honari mitai singda akanba lan tari madubu thengnanaba amadi Manipur kaidanaba mitai singna su honaduna lagi chahi amaga thahum helaklaba irang asigi tanja asida BJP Manipur gi spokesperson su odiba Michael Lamjathang Haokip na wafam khara phongdokhre mahana phongdoliba chawrakwa wafamdi Thadou asi Manipurda leijaraklaba ariba furup amani furup asigi loan su leijaduna laki adubu chahi kharagi mamangda Laingaki cherol kharada any Kuki tribe haina sakhanglagadi kona supnam saswan pamba Kuki Supremacy kangbu laklabadi aikhoi masengi marakta irang thokani haibase 1987 dagi Thadou na haduna lakrabani haibasini 2002 gi matungdagi matamdugi laingakna ona tainaba thabak tokibasini maduna maram oraga thuragliba irang asida chayenaba kaya ama su thohalle Thadou gi identity Kuki Supremacy singa lawsankhre hariba singa dudi 1971 da Thadou Bible ado Kuki Supremacy singna Kuki Bible ne haire Thadou gi loan busu Kuki gi loni haidana munkhre Thadou ga Kuki ga punsin bikre masidagi Kuki Supremacy mayam ado asuki matik haraukre makhuna khalakpa adu mai fakre 2017 da su Kuki Supremacy na Thadou simunam sina bhona makata na su honari masina Thadou sing nungai tabak phibum da leire Kuki sina Thadou sing asi Kuki da tindra di infan da levi kro haiba foba karigumba kanda haire masi irang manung asida su thokli hairi thokli beirang asida Thadou sing awaba nangba victim ama haiba du oire thokli beirang amadi Thadou bu namsin nabo honari ba Kuki Supremacy se kana no haiba si naina ba chungani haiba wafam Michael Lamjathang Haokip na local channel lamada phongdokhiba leire so Thadou na Kuki Supremacy dagi ekhoi suffer tawjara pase Manipurda ya muakhre Yan anbada 1963 da Thadou Student Association do Kuki Student Organization da mui rename to ureba 1971 da Thadou Bible do Kuki Bible ne haina to ra kanse da Kuki Supremacy singna 1972 state hood thangba matung da elementary class da akoi Thadou gi loan se textbook to get to matam da Kuki loan ne haina akoi Thadou gi vote identity mayam se mui mundi rapane ba 2021 census ladi Thadou se minority tan ka do ne any Kuki da loi lo ga ni tribe certificate any Kuki oina mas oina moi leiri ba matam dugi sarkar ka pullabani na Kuki sing da congress se padana pullabani na irang manung masina Thadou sing asi Kuki da tindradi infan da leiro haibasu yaure adubu mitai na su Thadou se Kuki ni haina khanbasun masina chauna nungai taba pokle chamam naba singa to thoktuna awaba phum amada leire haiba irang asi da Thadou se achuki matik awaba oiri chahi achigi me thadagi Manipuri irang ase loisinduna ingtapa puraknabagi damakta Thadou singdi thauram kaya pangthoklabani chayenaba leibana ngasi fawba irang asida chamamna duna leiri masigi jumathakta Michael Lamjathang Haokip masa ase assassination tawnabasu sakhangdaba miyoi kyana honarakre mahaki mayumsu lan horakpa matamda mai thakre haina phongdokjagi Michael Lamjathang Haokip na phongdoliba wafam sing asida ta tawbani natraga kona ningamdaba lakpadagi ngamnaroi khanna taptharakpani haibla chingba wafam miyoi khrana khalambadi yai maduna wafam amadi oikhraga Thadou asi Kuki Supremacy haibadi supnam pamba phattaba miyoi khrana loina mangnaba chinbra haibase aruba wafam amadi oi Thadou gi identity Kuki Supremacy singna munkhraga Kuki zo tholaga Manipur gi yelhomi saraga Manipur tugainaba honarabra haibasi tu aman Kuki zo kauribasi karom dagi hajilakpa miyoi chingno refugee ra illegal migrant singla haibaduna amani adubu landi shoknari Manipurda thole virang si Thadou sinadi loisinba pami hai maramdi mi thada peace praknaba Thadou silaga tharom kya pangthokle haijari lan pamba Manipur thugainingba Kuki Supremacy singaduna
Thadou khranna la loisannaba haibada yaningdaba amadi oningbadagi lan pamdaba singdi Imphal leiro mitei mata leikro haibiri haiba asina takli madudi kuki manungda tasengna lan pamjadaba masing yamdrasu yamdana myu khradi leirabra haibasi lan pamjadaba singa dusu kuki marta pulle haiba wafam leikibana mitei singna su makoibu lana lore masi numaiti haiba wafam Lamjathang na phongdokli lana khanba khandaba haibaduna ama oiraga Thadou natraga lan pamdi hariba musing Jayatna riba asi koknaba kari tawgadagi haibadudi makoi masana lefam thoni makoi lan pamde Manipur thugaiba pamde Manipur thugaiba pamlibado atopa kangbuni haibana jingba wafamdi mayek singna phongdokhamdi thole Kuki Supremacy da koi Thadou si ngasi phawda Thadou Kuki singna so noi Thadou singdi Kuki na prati Imphal da chalo tampak da chalo non Kuki obra oidabra yenga haire asokda meitai singna Thadou di Kuki ne sina muka haire akoi mistaken identity de adumai tawdina Thadou singse the worst affected victim handakil irang se da Thadou singse ba Manipur da di tribe koweba Burma da di ethnic groups oina koweba adumai tawdina Manipur se a home for Thadou people ne ba adubu ngasi Kuki supremacists na Thadou se subdue tawba namdaba suppress tawba se Thadou singsina to sa taraba Michael Lamjathang na wafam khara phongdokhraba matung Kuki Militant singna mahaki mayumda laklaga kihan khanghanba mati nungmai utuna Michael Lamjathang hatkani haiduna kihanbagi video social media da Thadou puju leiri Thadou dugi matangda Thadou community international ko walu amana Kuki Militant singna chatharabiba thawang adu pangdaba migi aningma apama phongdokpada kihan khangambani yaningdi haina phongdor Michael Lamjathang Haokip ki mayumda chatharamliba kihan khanghanba do anirak sure 2023 gi April kuningani pansu Michael Lamjathang bu assassination tongnaba honarakpadagi sining chitatna thokhokibani pangdaba amagum Michael da kihan khanghanba mahaki imung manungda threat tawba kaya se Thadou gi furki mioi khuding makta kihan bani haina lowi Kuki Supremacy singna Thadou bu namsinnaba hotnai Muthatnaba Hotnare habasa Michael Lamjathang gi wafam aduda yaningdraduna aki akhang piriba aduna mayek senga takjare asigumba nomai kapsimbada chenabaching asigi mathakta leingakna akanba action lobi haina Thadou community international na phongdokhre Michael Lamjathang na Thadou di Kuki nati Kuki ga Thadou ga manadi haiba wafamsing phongdokhiba aduda social media da Manipur thugaiba pamba Kuki kana Michael Lamjathang bu wanted lokthokpa aki akhang piba kya su chathari Thadou di masagi law chatnavi identity leijaba community ama Thadou asibu kanagum kharana Muthatnaba Hotnaba maming atopa thunjanba sa makatana tawroidabani Thadou haiba sa Thadou oina aduba kaugadabani atopada punsinba yansinba yaroi haina Thadou Students Association na phongdokhrabani Michael Lamjathang gi mayumda kihan khanghanba pochai khara mai tharambagi thododo Manipur gi Chief Minister CM Birena su indaba phongdorli Chief Minister N Birena mahaki social media platform da thagalangiba post amada sakhangdaba singaduna chatharimliba thongadu kan mama ongda condemn tawi langdam masigi ethnic tribe ama oriba Thadou community gi luchingba amagi imung manungda kihallamlibagi masigi mathakta chenaba ching chapsaba action lokot kani hairi tanja sida ningsingba yaribadi handak ikui kuitingai Delhi da Manipur thugaiba pamba Kuki singna atopa furu amagi traditional dress adu siatlaga mapot charubagi wathuk amasu thokpa laikhrabani maduda atuba furu aduna Kuki gi traditional dress nate athubuda chingdor u haibadagi Kuki jo sing ikai firuk khungkhibagi tawdoksu leire Kuki Militant singna la loisinba pamba Manipur thugaida muwangang basingda hatpa tukpagi thawang chathaduna lale masi makhoigi oiba administration khaknatana atopa leibak singdagi su lam machet kaya faknaga makhoigi oiba laiba ama sengge haibusini lana si Kuki Militant singna horakkarba matung asengba machak kharadi tapna urakli Manipur thugaina ba chiliba enmadagi fawba changchilakpa mitupsing community kharagi mamingda punsillaga mawong marin tajadaba thawong kaya ama chatharakpa sidi nyamna hina khanare channel asibu subscribe tawdribasina subscribe tawsimiduna mapung phau channel ama ohinbiu tungan ba wakalon i pawsing puduna lakchage